Nakoi kana kana Power Thoughts haiba lairik adu pabirabage. Fare, nahak namasi karisu khalloi haina khalli adubu ngasi ai lairik tudagi taksagani. Aduga nahakna lairik adu pakhiba oiragasu aina haizaribasini madudi aina lairik aduda haikhidaba kaya amangasi nahakna tagani khetnaba khara phangba ngamgani. Aikhoigi wakhal asi sathina pangal lei. Masini aikhoina khwaidagi maru oina takadabasu. Nangi wakhal asi pangal leibadang nattaduna. Nangi wakhalna nangi tungi punsi sembangami. Tasengna hairagadi aikhoigi mai pakpasing asi aikhoigi wakhalda leikrabani. Adunani aikhoina hauriba asi. Nahak nasana mai thiraba ama oina khanjabayai. Mai pakpa ama oina khanjabasuyai. Mi sing asina wakhalgi matangda iba kaya. Asuk yamna lainariba asigi maramdi. Wakhal asina aikhoina laksinba amasung lakshinlaga thambada khwaidagi wai haibani. Aikhoina numit khudingi phattaba khange afaba khange haiba asi khanbayai. Aduga masidi pandam leina tawgadabani. Mathanta oirakkani haina khallaga thambayaroi. Prarthana tawraga hekta phangloi. Masidi nahakna pandam amada tawgadaba amani. Wakhal asi lanfamni. Saitanna landariba asi masidani. Mahakna aikhoibu aranbada thajahankrabadi aikhoi launam tawribani. Launam haibasi yamna sathi. Maramdi nahak achumba nattaba amada lanna thajakhrabani. Aduga nangidi maduna asengwa oirini. Ai masi mayek sengna khanghaningi. Ngasi mafam asida leiriba TV-da yengbiriba singi marakta launam tawbiraba kaya yauri. Nahak Christian oirambayai. Sahi kunmuk church chatlambayai. Adubu nahakki punsida launam tawbiraba jaga leirambayai. Khudam oina aigi punsidagi ama haijage. Aina angang oiringaida aigi ipana aibu sexually abuse tawbiki. Aduna Saitangi oidabada aina thajaki madudi mahakna aidi ani suba thakki punsida hingani haina adum hairaki. Aina maduda thajaki. Aina pamba punsi mahing adu sukphang phanglaroi. Aidi ningba kairaga pumsai sairaga leirabani. Nupa amattana ai pambiraroi. Ai luhongba tarabadi. Aingonda thokiba adu khanglakpa matamda makhoina amuk hanna aibu pambiroi. Hairibasing asi wahaigi matung inna chumdaba oiragasu ai thajaki. Adubo aina khanbadagi yamna wangba heliba ishwargi wahaina aigi wakhalsing adu thoklaktringegi mamangda honghanba taki. Nangna chumna hingdringai mamangda chumna karamna khangadagi haibase nahak tambatai. Ishwarna nangidamak afaba thaurang amalai adubo nahakna thajaba ngamdragadi Ishwarna madu nangonda tawba ngamloi. Madu kanagumba amagini haina nahakna khanba yaroi. Madu nahakini haibasi nahak thajabatai amasung khangbatai. Pauro kulhumdoigi tareta hai. Mi amana khalliba adu mahakna oi. Wakhalna chatpa mafam aduda miduna inai. Handakidi hapta asida aikoi Hershey, Pennsylvania da leirui. Nangna mafam aduda chocolate ki wakhal khallaga laklabadi. Nahakna handringegi mamangda madu phangani. Aikhoina khanba adu aikhoi oirai. Nang nasana nangi matangda haizaba adu nang oirai. Nang nasana nasagi matangda haizaba wa adu yamna maru oi. Maramdi nangna nasagi matangda khalliba adudagi hena nahakna chawba ngamloi. Chatpa ngamloi. Aikhoina tawrakadaba adu aikhoina khalliba asina semsai. Kanano amana nangonda tawkiba adu sum kuina nahakna khanduna leirabadi. Mathangda nahakna mi adu unaba matamda asawba uthokani. Nangna hairoidaba wa hairakani. Tawroidaba mawongda tawrakani. Asigumbagi matangda mipum khudingmakna khangbada kanaraba kaya lairik asida yauri. Lairik tusu ngasi mayamgidamakta thamli. Khangbada kanaraba kaya lairik asida yauri. Madudagi aina ngangadaba oirabadi. Karigi amuk leirugadawribano haina nangna khalambayai. Adubu amurak pakhraga khange haina leithokpasidi aikhoigi achauba asoiba amani. Aikhoi isana aikhoisi yamna wangna lawjai. Aduna masigi wakhal asibu lawthok hanbada
ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯏ꯫ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯊꯦꯡꯅꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯆꯥꯗ 60ꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯕ ꯋꯥꯈꯜꯗꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯗꯒꯤ ꯇꯧꯔꯛꯏ꯫ ꯅꯪꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯄꯨ ꯂꯩꯈ꯭ꯔꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯁꯣꯟꯊꯍꯟꯗꯨꯅ ꯃꯌꯥꯏ ꯆꯝꯍꯟꯕꯗꯤ ꯌꯥꯏ꯫ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯏꯁ꯭ꯋꯔꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯅꯕ, ꯐꯠꯇꯕ, ꯑꯁꯥꯎꯕ, ꯀꯜꯂꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯄꯤꯛ ꯊꯟꯗꯨꯅ ꯐꯠꯇꯕ ꯑꯃꯣꯠꯄ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯄꯨꯈ꯭ꯔꯤꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯅꯍꯥꯛꯅ ꯀ꯭ꯂꯣꯔꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯁꯦꯡꯗꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯋꯥꯈꯜ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯄꯥꯟꯗꯝ ꯂꯩꯅ ꯋꯥꯈꯜ ꯈꯟꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯕ ꯇꯥꯏ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯆꯍꯤ ꯀꯌꯥ ꯑꯩ ꯆꯔꯆ ꯆꯠꯈꯤ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯗꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯂꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯤꯡꯈꯤ꯫ ꯑꯩꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯑꯩꯁꯤ ꯅꯤꯡꯕ ꯀꯥꯏꯔꯕꯗꯧꯅ ꯐꯥꯎꯏ ꯍꯥꯏꯅ ꯈꯜꯂꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯩꯅ ꯗꯦꯕꯇ ꯁꯥꯎꯔꯒꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯪꯗꯕꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣ ꯑꯃꯗ ꯁꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯈꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯐꯤꯚꯝꯗꯨꯗꯒꯤꯁꯨ ꯅꯠꯇꯦ, ꯑꯌꯥꯝꯕꯗꯤ ꯁꯩꯇꯥꯟꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯥꯞꯆꯤꯜꯂꯛꯄꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯤꯡꯏ꯫ ꯃꯗꯨꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯈꯜꯅ ꯁꯤꯟꯖꯤꯟꯕ ꯌꯥꯏ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯁꯨ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯗු ꯍꯧꯔꯛꯄꯗꯗꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯍꯩꯅꯕꯤ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯅꯧꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯅꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯋꯥꯈꯜ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ? ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯖꯣꯏꯁ, ꯑꯩꯅ ꯑꯌꯨꯛ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯗ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯆꯤꯟꯊꯤꯕ, ꯂꯥꯏ ꯐꯠꯇꯕ, ꯅꯍꯥꯛꯇꯤ ꯆꯤꯟꯊꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯉꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯅꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯅꯤꯡꯕ ꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯇꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯍꯧꯒꯠꯂꯛꯄꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯔꯦꯟ ꯅꯪꯅ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯈꯤꯕ ꯃꯇꯝꯗꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ, ꯃꯔꯝꯗꯤ ꯅꯪꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯍꯥꯛꯅ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯈꯜ ꯅꯠꯇꯦ, ꯃꯁꯤ ꯑꯩꯅ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯈꯔ ꯑꯩꯅ ꯈꯟꯒꯅꯤ꯫ ꯃꯗꯨ ꯑꯩ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯍꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯦꯡꯅꯒꯗꯕ ꯂꯥꯟ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯂꯥꯟ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯧꯅꯅꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯍꯥꯟꯅꯅ ꯇꯝꯖꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅꯃꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯃꯗꯤ ꯇꯥꯈ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯅꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗꯨꯅ ꯄꯥꯡꯒꯜ ꯂꯩꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯕ ꯇꯝꯕꯤꯌꯨ꯫ ꯅꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯇꯝꯕꯤꯌꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯑꯆꯤꯛꯄ ꯑꯃꯗ ꯐꯝꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯕ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯟꯕꯒꯤ ꯑꯃꯗꯤ ꯃꯗꯨꯕꯨ ꯆꯤꯟꯅ ꯍꯧꯅ ꯍꯥꯏꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯥꯛꯆꯅꯤꯡꯏ꯫ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯩ ꯃꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯥꯜꯂꯝꯃꯤ꯫
ꯑꯩ ꯈꯛꯇꯅ ꯊꯕꯛ ꯇꯧꯕꯗ ꯑꯩ ꯋꯥꯈꯤ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ, ꯑꯩꯅ ꯊꯕꯛꯇ ꯇꯧꯔꯝꯃꯤ꯫ ꯗꯦꯚꯅ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯈꯤꯅꯤ, ꯑꯉꯥꯡꯁꯤꯡꯁꯨ ꯁꯥꯟꯅꯕ ꯆꯠꯈꯤꯅꯤ꯫ ꯑꯩꯅ ꯌꯨꯝ ꯁꯦꯡꯗꯣꯛꯍꯧꯒꯅꯤ, ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯆꯈꯥꯏꯒꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯤ, ꯑꯩ ꯄꯥꯝꯈꯤꯗꯦ, ꯇꯨꯀꯠꯆꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤꯀꯣ? ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯇꯨꯀꯠꯆꯈꯤ, ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯒꯦ, ꯅꯍꯥꯛꯀꯤ ꯊꯕꯛꯇꯨ ꯇꯧꯕ ꯄꯥꯝꯕ, ꯊꯕꯛ ꯐꯪꯗꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯲꯹ꯃꯨꯛꯁꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯊꯝꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯈꯤꯕꯅꯤ꯫ ꯑꯩ ꯍꯔꯥꯎꯒꯅꯤ, ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯅ ꯀꯅꯥꯗ ꯕꯣꯔ ꯑꯣꯏꯕ ꯇꯥꯛꯄꯤꯌꯨ ꯏꯁ꯭ꯋꯔ꯫ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯕꯣꯔ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯆꯤꯟꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯈꯜꯂꯤꯕꯁꯤꯡ ꯏꯁ꯭ꯋꯔꯗ ꯌꯥꯕ ꯑꯣꯏꯒꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯆꯤꯟꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯑꯩꯒꯤ ꯆꯤꯟꯅ ꯄꯥꯞ ꯇꯧꯗꯅꯕ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯑꯁꯥ ꯇꯧꯖꯔꯤ, ꯃꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯆꯤꯟꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒ ꯁꯝꯅꯩ꯫ ꯅꯪꯅ ꯈꯜꯂꯝꯕ ꯀꯥꯟꯅꯗꯕ ꯍꯦꯛꯇ ꯉꯥꯡꯂꯕꯗꯤ ꯅꯍꯥꯛ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯨꯝ ꯉꯥꯡꯂꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯀꯟꯈꯠꯂꯛꯀꯅꯤ, ꯅꯨꯡꯉꯥꯏꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯂꯩꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒ ꯁꯝꯅꯩ꯫ ꯅꯪ ꯅꯁꯥꯅ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯉꯥꯡꯖꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯉꯥꯡꯖꯕꯁꯨ ꯌꯥꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤ ꯈꯟꯕ ꯌꯥꯏ꯫ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯒꯦ, ꯍꯔꯥꯎꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯌꯥꯒꯅꯤ꯫ ꯀꯣꯂꯣꯁꯤꯌꯥ 3:2 ꯍꯥꯏ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯊꯝꯃꯨ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯋꯥꯈꯜ ꯃꯊꯛꯂꯣꯝꯗ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯋꯥꯈꯜ ꯃꯊꯛꯂꯣꯝꯗ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯄꯥꯟꯗꯝ ꯂꯩꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯗꯦꯚ ꯁ꯭ꯄꯣꯔꯠꯁ ꯌꯥꯝꯅ ꯄꯥꯝꯃꯤ, ꯃꯔꯨ ꯑꯣꯏꯅ ꯒꯣꯜꯐ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯕ ꯑꯁꯤ ꯑꯩ ꯅꯨꯡꯉꯥꯏ꯫ ꯑꯩ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯕ, ꯇꯧꯕꯗꯤ ꯍꯧꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯁꯤꯒꯤ ꯈꯣꯡ ꯑꯁꯤꯅ ꯇꯨꯝꯕ ꯆꯪꯅꯤꯡꯂꯒꯅꯤ, ꯈ꯭ꯋꯥꯡꯁꯤꯅ ꯑꯃ ꯇꯧꯅꯤꯡꯂꯒꯅꯤ, ꯃꯁꯤꯅ ꯑꯇꯣꯞꯄ ꯑꯃ ꯇꯧꯅꯤꯡꯂꯒꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯍꯪꯈꯤ, ꯅꯪꯅ ꯒꯣꯜꯐ ꯁꯥꯟꯅꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯍꯥꯛꯅ ꯀꯔꯝꯅ ꯂꯦꯟꯒꯅꯤ, ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯁꯤꯅꯤ, ꯃꯁꯤ ꯅꯍꯥꯛꯀꯤ ꯄꯥꯔꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯅ ꯈꯜꯂꯦ꯫ ꯑꯩꯅ ꯁꯥꯟꯅꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯟꯅꯕ ꯉꯝꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯅ ꯋꯥꯈꯜꯗ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ 10-15ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯗꯕ ꯌꯥꯏ, ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯋꯥꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯂꯦꯞꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯇꯧꯔꯛꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯤꯀꯣ ꯃꯌꯥꯝ? ꯑꯩꯁꯨ ꯆꯍꯤ 10-15ꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯂꯦꯞꯈꯤꯕ ꯑꯃ ꯂꯩ꯫ ꯑꯩꯅ ꯇꯧꯔꯤꯕ ꯉꯥꯡꯕ, ꯇꯥꯛꯄ, ꯀꯣꯟꯐꯔꯦꯟꯁ ꯃꯁꯤꯒꯤꯁꯤꯡ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯃꯁꯤ ꯆꯍꯤ 25ꯃꯨꯛꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯁꯤ ꯑꯩ ꯄꯥꯝꯖꯩ꯫ ꯑꯩꯅ ꯃꯁꯤ
ꯇꯧꯗꯕ ꯍꯥꯏꯕꯗꯨ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ, ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯗꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯜ ꯌꯥꯎꯗꯕ ꯃꯤ ꯑꯃꯒꯨꯝ ꯈꯟꯖꯕꯗꯨ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯨꯅ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯗꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯅ ꯋꯥꯈꯜꯗ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯁꯤ ꯇꯧꯍꯟꯅꯤꯡꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯔꯤꯕ ꯖꯣꯏꯁ ꯃꯦꯌꯔ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯉꯥꯡꯕ ꯖꯣꯏꯁ ꯃꯦꯌꯔ ꯑꯗꯨꯒ ꯃꯃꯜ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ, ꯑꯩꯍꯥꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯜ ꯂꯩꯒꯅꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯋꯥꯈꯜ ꯑꯗꯨ ꯂꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯕ ꯉꯝꯂꯣꯏ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯃꯨꯛ ꯇꯧꯔꯗꯤ ꯑꯩꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗꯅꯤꯀꯣ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯃꯗꯨ ꯉꯥꯡꯊꯣꯛꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕꯗꯤ ꯑꯃꯨꯛꯇꯗ "ꯑꯣ, ꯃꯗꯨ ꯑꯣꯏꯔꯦ" ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯄꯨꯝꯅꯧ ꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯊꯝꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯈꯟꯅꯤꯡꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯕ ꯌꯥꯏ, ꯃꯔꯝꯗꯤ ꯐꯤꯂꯤꯞꯄꯤꯌꯥ 4:9 ꯍꯥꯏꯔꯤ, ꯑꯆꯨꯝꯕ ꯃꯈꯩ, ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯕ ꯃꯈꯩ, ꯙꯔꯃ ꯆꯦꯟꯕ ꯃꯈꯩ, ꯑꯁꯦꯡꯕ ꯃꯈꯩ, ꯐꯖꯕ ꯃꯈꯩ, ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯈꯩ, ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯃꯇꯧ ꯂꯩꯔꯕꯗꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯊꯥꯒꯠꯄ ꯂꯩꯔꯕꯗꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯇꯧ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯍꯟꯕ ꯇꯥꯏ꯫ ꯑꯦꯐꯤꯁꯥ 4:18 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯧꯊꯣꯛꯍꯜꯂꯨ ꯍꯥꯏ꯫ ꯅꯪꯅ ꯌꯥꯝꯅ ꯇꯟꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯀꯗꯥꯏꯗꯒꯤ ꯇꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯎꯒꯅꯤ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯁꯥꯎꯅ ꯂꯩꯔꯒ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯣꯏ, ꯁꯥꯎꯔꯒ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩ꯫ ꯅꯪꯅ ꯃꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯕꯗꯤ ꯅꯍꯥꯛꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯃꯦꯟ꯫ ꯔꯣꯃꯤꯌꯥ 12 ꯑꯁꯤ ꯕꯥꯏꯕꯜꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯟꯗꯨꯞ ꯑꯃꯅꯤ꯫ ꯃꯁꯤꯗ ꯍꯥꯏ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯈꯛꯇꯪ ꯑꯣꯏꯒꯅꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯅꯧꯊꯣꯛꯍꯟꯗꯨꯅ ꯁꯛꯑꯣꯡ ꯍꯣꯡꯕꯒ ꯂꯣꯏꯅꯅ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯑꯅꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯆꯥꯡ ꯇꯧ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯗꯨ ꯎꯅꯤꯡꯂꯕꯗꯤ ꯊꯦꯡꯅꯧ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯗꯨꯒꯤ ꯏꯁꯩ ꯈꯛꯇꯤ ꯑꯩ ꯁꯛꯅꯤꯡꯗꯦ, ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯀꯤ ꯃꯇꯥꯡꯗ ꯋꯥ ꯄꯥꯎ ꯈꯛꯇꯤ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯑꯃꯁꯨꯡ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯎꯅꯤꯡꯉꯤ, ꯑꯗꯨꯒ ꯎꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯑꯩꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯐꯝꯂꯒ ꯋꯥ ꯄꯥꯎ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯧꯖꯩ, ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯁꯤ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯅꯔꯒꯗꯤ ꯅꯈꯣꯏꯅ ꯌꯥꯅꯔꯤꯕ ꯑꯗꯨ ꯅꯈꯣꯏ ꯐꯪꯒꯅꯤ꯫ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯒ ꯌꯥꯅꯔꯕꯗꯤ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨ ꯅꯍꯥꯛ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯌꯥꯅꯔꯕꯗꯤ ꯃꯊꯪꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗ ꯅꯪ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯐꯪꯂꯔꯣꯏ ꯍꯥꯏꯔꯛꯄꯗ ꯑꯩ ꯅꯪꯒ ꯌꯥꯅꯗꯦ, ꯅꯪꯅ ꯍꯥꯏꯔꯒ ꯄꯥꯡꯒꯜ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯣꯏ, ꯑꯩꯗꯤ ꯏꯁ꯭ꯋꯔꯒ ꯌꯥꯅꯩ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯂꯥꯏ ꯐꯠꯇꯕꯗ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯤ ꯉꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯖꯤꯁꯨ ꯉꯥꯡꯉꯤ, "ꯆꯠꯊꯣꯛꯈꯣ ꯆꯠꯂꯣ ꯁꯩꯇꯥꯟ"꯫ ꯃꯍꯥꯛꯅ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯗ ꯅꯨꯃꯤꯠ 90ꯅꯤ, ꯅꯨꯃꯤꯠ 90ꯅꯤ ꯆꯔꯥ ꯍꯦꯟꯕ ꯃꯇꯝꯗ
nahak Ishwarna sijinnaba pamlagadi lai fattaba adu mahakki mafamda kamdowna thamgadage haibasi khangadabani awaba changlaknabagi thong hangdokle haibasi khangdragadi Ishwarna sijinnabinaba Prathana kanna tawbana karisu kanaroi. Amen. Aduga lai fattabana nangonda Kristada kanano haibasigi matangda wahang kaya hanglakani nangna Ishwargi masa oirabadi nangonda fattaba thawdoksing asi karigi thokliba nangna Ishwar nungsiragadi nangi punsida karigi samasyasing asi leiriba Ishwarna nangbu tasengna nungsiragadi nangna chahi 10 muk tawjarakliba prathana gi paukhum karigi pibidriba aduga hena fibam soksinba asina lai fattabana hairibasing adu nahakna khanba horakpaduni madugi asoiba aduni if na tawkiba adu linduna mangonda hairakpa adu mahak khanba horakhi hoi khangde somsida yengbadadi yamna phajare Ishwarna karigi yade hairino ai khangde maduna kayamna mangba oikhi aikhoi khangi lai fattaba aduna Jisuda hek wa hanglakpada Jisuna khudakta masi iduna lei lai fattaba haina haiki lukmarida yauri aduna nahak mai pakpa pamlagadi lai fattabada karamna handuna ngangadage haibasi tambatai nangi kokta achumba karamna khangadage haibasi tambatai adunani aina madugi lairik adu nahakna pakhiba oiragasu pakhidriba oiragasu yamna kanagani hairiba asi masibu phangdriba singna kopi amamam lawbiu masida aikhoina thabak oina tawgadaba kaya yauri aduga tongan ba mawong 12 da lalong 12 takli nahaki wakhal karamna sumna khanggani achumba maikaida karamna thamgani haibige matangda yauri aduga aina lairik aduda mayamda haijabana madu amamam adu hapta ama chupna wakhal tawbiu adudagi mathang ama amuk lawthabiu aduga 12 adu loina loiraga amuk makoktagi amuk haubiu nahakna asumna matam khara tawba oiragadi anauba wakhal sing adu laktuna hanagi aribasing adu mayai jamhankhigani aduga amuk hanna nangonda maduna pallaroi masi afaba natrane hana lairik adu leiraba aduga masi amuk hanna tabada kaide haina khanba kana yaubibage khallagasu kaide maduni aina nganglibasing asisu nahak yumda hangadabasu yamna thapna leihore aduga nahak lengdana leire pare ihan hanbada aina khalhanningba pangal leiba wakhal asidi ichamjami adubu masi aikhoina tawdragadi aikhoi awaba kayada lei ahanba adudi aina Kristagi mapandagi thabak khudingmak tawba ngamgani haiba asini punsida lakpa ama hekta ai thengnaba ngamgani aina tawba darkar leiba khudingmak ai tawba ngamgani ngasi kari oigadage ai khangde adubu ama hekta oirabasu Kristagi mapandagi aina tawba ngamgani haiba wakhalsing asini aduga masiga thengnagadaba ai kari tawgadoino khangde madu oiragadi ai loire madu ngamnaba haiba ai khande amuk phawba ngamloi haiba wakhallonsing asigani aikhoigi wahaida yengsi aibu nungda pangal thauna hapiba Kristagi mapandagi aina thabak khudingmak tawba ngamgani madugi pangal aingonda lei ai masi pamjai karigumba ama hektagi ai sem sare ngamloidaba amatta aigi leite maramdi Ishwarna aigi nungda yaubiri aduga ai langamba singdagi langambani sahi kayagi mamangda aina Ishwar langamba singi langamba haiba asi karino haina hangki aduga aina thajei madudi Ishwarda aigi thamoida hapirakpa adu masini langamba singi langambani haibigi arthadi nahakna samasya amatta thengnadringaidagi madu thengnaba oirabasu nahakna mai pakani haina khangba asini maramdi nangbu pangal hapiba Kristagi mapandagi nahakna punsida tawba darkar leiba khudingmak tawba ngamgani aikhoina khangba ngamloidaba amatta mahakna punsida lakhannaba ayaba pide aikhoina ngamloidaba amatta mahakna haibide adugumba adu nahaki punsida laklabadi aduga
ꯅꯪꯅ ꯏꯁ꯭ꯋꯔ ꯊꯥꯖꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯨꯃꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯆꯨꯝꯅ ꯈꯟꯕ ꯇꯝꯂꯒꯗꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩ ꯃꯁꯤ ꯉꯝꯂꯣꯏ, ꯑꯩ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ, ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯀꯨꯏꯅ ꯂꯦꯜꯂꯛꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯍꯣꯡꯗꯣꯛꯄ ꯉꯝꯂꯒꯗꯤ ꯍꯣꯡꯗꯣꯛꯎ, ꯉꯝꯗ꯭ꯔꯒꯗꯤ ꯃꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯟꯒꯅꯨ, ꯑꯗꯨꯒ ꯃꯗꯨꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯣꯏꯗꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯅꯍꯥꯛꯅ ꯃꯗꯨ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯥꯖꯔꯒꯗꯤ ꯅꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇꯒꯤ ꯁꯦꯝ ꯁꯥꯔꯦ, ꯑꯃ ꯍꯦꯛꯇꯒ ꯑꯩ ꯃꯥꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯔꯤ ꯁꯥꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯇꯥꯡꯗ, ꯏꯁꯥꯒꯤ ꯍꯧꯈꯤꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯖꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯅꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯃꯑꯣꯡ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯗꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯐꯪꯒꯅꯤ꯫ ꯑꯩ ꯃꯁꯤꯃ ꯑꯗꯨꯝ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯑꯁꯤ ꯅꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯗ ꯑꯆꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯈꯟꯅꯕ ꯑꯣꯐꯔ ꯑꯃ ꯊꯝꯖꯔꯤ꯫ DVD 2 ꯂꯩꯕ ꯇꯝꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite